Congress ki ticket tagi mikhal thengnaduna mai paglakhraba BJP ki chungsinnaba lengak asida sawgatliba Congress ki MLA taret disqualification case ki hearing ngasi nungthil pung ama taba matamda Manipur Legislative Assembly Speaker gi tribunal da chatharagani. Manipur People's Party ki President O Jugindro party ki cell lane sizinai haibagi maral da ngasi phamkhiba Central Committee gi miphamna President gi famdagi lauthokpada natana primary membership kakrai. Sahit Madhumangol Foundation na sinduna Sahit Madhumangol na laikhidabagi kunmangarak suba kumon thauram ngasi terada laiba laikhidrabagi yumda pangthokrai. Amaromda BJP gi Imphal West District na su Pandit Dindayal Upadhyay amadi Madhumangol laikhidabagi ningsing thauram su pangthokhi. Yasomda nauna saba waiting set amadi market set ngasi Fungyar Kendrag MLA ke Laisiona maikhum hangduna miyamda khusinnakrai. Zai Zagat lisingani kun foot march ki India khongsat loireduna ngasi aroiba tangka ki oina Armenia gi namak Union Cabinet Minister Narendra Singha Tomarna Delhi degi lamtharagani. Government Oja Singh taret suba UGC pay amadi regulation setna halu haiduna fegoktana sangsilakiba Kuthang Sarai Henbegi Kongjang ngasiga numit marini sukrai. Ngasisu JM College ki multipurpose hall da tongan ba college mangagi oja tara nipana Kuthang Sarai Henbegi Kongjang sangsili. Ningthaukhong ward number 8 Radha Madhav dagi RK Nisikanta chahi kulumdoi apokpa Nilakanta misiga mari lainana Ningthaukhong ibudau Thengarel gi laibung da miyam gi mifam ama pangthoktuna tongan ba waret kya laukrai. Jiribam district asigi mayol dagi kha pangna kilometer kunmanga rom jiri Tipaimuk road Zeti road hairaga khangnaba lambi rom da chatlaga lairiba barak circle hainasu khangnariba mafam asigi lambi thong government gi school sing amadi ana layeng sang sing yamna pukning nungsinangai oiba phibam amada leihori. District Health Society Kamjong ne sinduna ngarang district asigi oina su PIC Kamjong da National Deworming Day lisingani kun hongdokre. Sainada Novel Coronavirus Laicet na maram oiduna laikhidaba migi masing lising ama henkre. Laicet asina nare haina confirm tawkiba mioi lising nipuni thoika satru kunthani pan yaukre haina laibak asigi National Health Commission na phongdokre. All India Football Federation ki mityeng makhada team taramathoy na saruk yaduna home and away basista da chachariba Hero India League lisingani taramapan kungi ngasi nungthil pung ani taba matamda Neroka app sigi home ground oina Khuman Lampakta Indian Arrows ka thengnaragani.